mayambu ahan maktada pantholik lamna ikok nona taramna okjari aikoine ngasisu miyam gi damak puraga laksari aikoina thajarak porida aina bu hero oiradi tare chuba tangka hadakti wari hamna bu honaba matamda taseng namak awaba khaladi mayuknare asigi damak aikoina matam chana wari haptabada ngakpigani hojik tabirasi aikoina thajaram borida aina bu hero oiradi tare chuba tangka ngathoi tase namak matam ayambada Dipaka phone tawningba wari sananingba kaya amadi adum pharakke mana tawriba aronba thabaksinga asidi jimidi kayimta khangma natte mahakti yamna thamo sengi pukjen sengi aduna nganthona aranba tawrangani habase jimina su nongmata phawba khalude aduga kumatigat ke haduna su yamna kana khalude maga aigidi thamo sengna pulli loine mana aigidamak lepidi haduna jimina adum khalle matamgi khonglei tamna tamna asum hojinki Dipaka nganthoiga toina wari sanaba khudingi nupi koina batakpiyo nupi koina bagi wari sanabagi mong mato haibiyo haduna toina wa kaya mangalakpa amadi nganthoina su maga tatana wari sanningba paw phananingba kaya aduna mamai thangda makoi ani koina banu sinaba haibado oirakki miyoi bana aranba tawraba aranba lambidabu khongthangninba tarabadi isana isabu pakachaba phore akiba kayam phore haibadune nganthoi chu hojikti jimi ga wari sanaba matamda jimi na khangkhigedra natraga Dipak ki maramda wa hanglakadra haduna pakat pa kayam de phorokle aduga Dipak chu jimi ga toina pundre jimi ga manakta hana toina chalamba amadi maga wari saramba kayado hojikti Dipak chu tawdre Dipak abadi ngathoina khangdanaba yamna kanna lona bu khonaraba su kayam kuina lot pangangani jimi magi thabak suba chalamba dusu losilakle thabak suba losilakpadagi hanadi numidangi matamda khakta phone torambane adobo handakti ayuk nungthinda jimi nganthoida phone to bhorakki matam asidani nganthoigi number da call waiting busy kaya amadi tatana thinarakiba ahanna matamda jimi thoina hena khalude atopa magi tinaba marup mapangsing wari sanabani haduna adum chamna khalle adubu nungti numit khudingi nganthoigi number aduna busy waiting toina lekhalapa kaya adudagi jimina nganthoida wa hangba horakki nganthoi su waloluduna magi thokpa ngamnaba panghaida hajinba kaya amdi horakki imanabini inini indom chani aduni adani haduna panghaida harakpani jimi su jingnaba kaya am thinakrabnina kona thangda mahagna asumna harakki phare nangi imanabini inini indom chani habado ay yarage tawbatabu aina matungda phone torok matamda kari ko waiting lerebadi nangna wari sariba miyada ingonda conference piro aigise yama thajadabagi wasu natte handaksi nahak kharadi honge aduna aina harakpane nganthoju kummi hoi nangna yama thajadrabadi aina matungda imanabisinga wari sanaba matamda nangi waiting changrabadi ai conference pirakke aduga aina oidaba tawi tawde namthak tawi tawde habada nang sudana khangani asumna ngahaktangdi mana wangamnaba thedonabadi honarakki ngathoi hojimak jimi sunu siri aduga Dipak su amuk nu siri makhoi animak punna khangnaba loinabadi nganthoina pame kanagidamak lepkadaba kanagidamak hingadaba habidodi ngantoi hojimakki oina chapchana leptre asumna jimi ga mahaka wari sabalorbagi tungda ngantoi ngakting leraga Dipakta phone toramme aduga mahagna Dipakta asumna hairame da Dipak nang igi marise ay hojikti yamna pakalae da jimi ga nangadi namanabane adugi sumatakta lekai masenne handakti makse yamna tone phone torae aduga nanga wari sanaringa matamda su waiting changma kayam siyorabane magi wahiwata wangang sangang kaya aduda chingnabagi mong mataw kharamadi adum torae ay kadi haigadabano khangde yamna pakhalle nongmadi ibanigi marise mana khanglakpa haibasidi soidrabane hayeng kariguma khangkiba tarabadi mana su aibu lana lawgani aduga amuksu oktaba lamhenbi tahangani dadipa ay kari tawgadage ay hojikti yamna pakhalle nang aibu saurano akhoi ani lapthoknarase nganthoigi wadu tabada Dipakti wakhal yama nungairamde Dipak nungaita asumna hairakke
Nganthoi nuksiba haibasibu thagi tawba yabra koininglaga koiba koininglaga tokpasibu hektama yabra ai hojukti nang nuksibana ngawre nangi wakal thadokpa haibase ai ngamloi karigumba nang nei wakal thadokpa pamlaba ai ga kaina pamlabadi ai bhana halam aduga aina sikraba kanda nanga jimiga nungain himino asumna wakal nungaita dipagna hairakpada nganthoi su kari khungmani nganthoi na khumme maga aigadi khangnaba yamna kuirakle aduga sumathakta aina wakal thelaba kaya aduna asumna thokibane da dipak aibu saubigano aibu ngakpiyo nang ai wakal thadokna bhono da dipak kidamak aina imanabi ma sembige aduga oina phajana khangno ai daji mi kaina badi ngamlorai asengmani nangai bu saunu ko haduna nganthoi na amku saire adubu dipakti wakal nungaitaba mathakta amku se hena mana kapsil laksina ba kaya motorakpadagi nganthoi su kari haigani magi wakal thado haibagi damak dipakna asumna kablaba haduna amuk handana dipak puthebla nganthoi na haire da dipak kapkano nang na dumna kapkadaba oirabadi ai matungda asumna hairaroi farase thoning matholasino punamak mayokna na batawrase adubu ai nangwanda wamade haige nangna karigumba aina hairabasi yabi batarabadi nangna haiba wasu aina yagane dipakna khumme kari wano hairo nangna haiba khudimak ai yagane nganthoi na khumme nabanedi lekai masene imanabane karigumba matamda nakhoi ani punnaba thabak kaya ama chaminanabadi adum tarakane khudongthiba haibase tamba ngama natte aduna nanga daji miga pundanaba karigumba amatangdi nahak tawna bhono adu tawba tarabadi nanga daji miga punbulunabasu khara makhaida halagadabane dipakna hanglae kari thabak tawraga aina maga pundanaba lunadana bhonaba yagane nganthoi na amuk ngakta wakhan tamna khalle aduga asumna khumlae amadi lei nahak matam kharadi private school amada oja oina bhono nang asi kari guma tawba tarabadi nanga daji miga punba loinabadi pakna phanglarai adu oirabadi aiga nangasu matam chana khanaba loinaba yagane dipaksu nganthoi na hairiba wado wakhan munna khalle aduga amuk dipona khumme phare nganthoi ai adu tawna bhonarage adu oiba tarabadi ai nungti numit khudingi school chalabanina aiga maga punba loinabasu phanglarai nangna hairiba wado ai yaninge asumna dipak amadi nganthoi tongan ba wari kaya ma sanari khanari numitugi matungdagi dipak makhoi khul aduda amadi atoba thangnaba khulsingda private school go oja hangbra oja ka ubra haduna koithi thi bhorakki kona thangda dipakna matam khara khaktagi ni haduna private school lamada primary go oja oina yaure asumna mahangna school pukhibadagi mahaka jimiga wari sanaba punbulona basu pangna phangdre amadi magi lekaigi atopa marum pangsingsu dipakna pundre nganthoi bunu sijaba pamjabagi maina ngasidi dipakna naitom tanengba mi pundana badi tatan honaraki school halakku matamda maga ngathoiga phone wari sane wari sariba adusu ngathoina phone tarakpane jimina phone taraktaba matam amadi wari saroidaba matam khalaga ngathoina dipakta phone torae aduga makhoi ani wari sane unaba matamdasu kana khangandana dipakchu matamda challe aduga ngathoisu mamanabi amata khangandana lona thoraklaga dipak makhoi ani unai wari sane kayara tawba ngamlibano makhoi ani gama tawase adabu kayam kuina lotkani nongmudi khanglakpa haibase adum soidrabane jimina hadakti nganthoiga phone da wari sanaba matamda makhoi ani unasi haduna matam thaba horakki adabu ngathoidi jimina unasi haibada panu yarakide matam khara ledaga unasi hojikti thabak sangde haduna adum haiba harakki aduga jimina mahaire phare adudi aina khoida lakke adu phawbada ngathoini yadre handakti nang tuna lakano nang tuna lakpase lekai minasu phanangangnaroi aduga ekhoi pabungnasu pamdabani haduna ngathoina ahenba wa kayam hajilega jimi bu laktana ba haduna tatna honarakhe jimi amadi ngathoi phone wari sanaba khudingi mara yenaba ukhanaba saunaba haibase adum tholabane asumna wari sanaba khudingi saunaba ukhanaba kayam tawbadagi ngathoina hairabane handakti
ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯑꯣꯏꯕ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯋꯦ ꯊꯥꯖꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯖꯤꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯀꯛꯊꯠꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯖꯤꯃꯤꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕ ꯀꯌꯥ ꯑꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯊꯦꯝꯃꯤ ꯉꯥꯟꯊꯣꯏ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯀꯌꯥ ꯑꯁꯤꯅ ꯑꯩꯅ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯅꯤ ꯑꯩꯅ ꯉꯥꯡꯕꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕꯅꯣ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯟꯗꯛꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯏ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯦ ꯑꯁꯦꯡꯕꯅꯤ ꯅꯪ ꯑꯣꯏꯗꯕꯗꯤ ꯇꯧꯒꯅꯨ ꯅꯝꯊꯥꯛ ꯇꯧꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯨꯝꯕ ꯊꯤꯒꯠꯄꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯏ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯪꯗꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛ ꯑꯩꯉꯣꯟꯗꯗꯤ ꯊꯃꯣꯏ ꯁꯦꯡꯕꯤꯌꯨ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯖꯤꯃꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥꯗꯅ ꯍꯤꯡꯅ ꯀꯞꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯗꯤ ꯀꯥ ꯍꯦꯟꯅ ꯊꯧꯁꯥꯗꯦ ꯉꯥꯟꯊꯣꯏꯗꯤ ꯈꯔ ꯁꯥꯎꯅ ꯖꯤꯃꯤꯗ ꯍꯥꯏꯔꯦ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕꯗ ꯊꯥꯖꯅꯗꯕ ꯇꯥꯔꯕꯗꯤ ꯀꯔꯝꯅ ꯄꯨꯟꯒꯅꯤ ꯈꯪꯅꯒꯅꯤ ꯍꯟꯗꯛꯇꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯈꯟꯅꯕ ꯍꯧꯋꯤ ꯊꯥꯖꯗꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯁꯤꯅ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯊꯥꯖꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯅꯪꯅ ꯊꯥꯖꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤꯕꯗ ꯑꯩ ꯀꯩꯁꯨꯝ ꯁꯥꯎꯔꯣꯏ ꯅꯪꯅ ꯑꯍꯦꯟꯕ ꯅꯨꯄꯤ ꯄꯥꯝꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯅꯦ ꯈꯟꯅꯕ ꯍꯧꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏꯌꯦ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯅ ꯍꯟꯗꯅ ꯖꯤꯃꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯈꯤ ꯖꯤꯃꯤꯗꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯖꯤꯃꯤꯅ ꯈꯨꯝꯃꯦ ꯐꯔꯦ ꯉꯥꯟꯊꯣꯏ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯔꯔꯣꯏ ꯑꯁꯨꯝꯅ ꯈꯟꯅꯕꯁꯨ ꯍꯧꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯕ ꯂꯣꯏꯅꯕꯗꯣ ꯑꯩꯅ ꯄꯥꯝꯕꯅꯦ ꯉꯥꯟꯊꯣꯏꯅ ꯑꯃ ꯂꯧꯈꯠꯂꯛꯑꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯩꯅ ꯑꯣꯏꯗꯕ ꯇꯧꯕꯕꯨ ꯀꯗꯥꯏꯗ ꯌꯥꯎꯔꯕꯒꯦ ꯇꯥꯖꯤꯃꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯇꯥꯖꯤꯃꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯇꯦꯟꯁꯟ ꯌꯥꯝꯅ ꯋꯥꯡꯉꯦ ꯑꯩ ꯊꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯐꯣꯟ ꯊꯝꯈꯤ ꯉꯥꯟꯊꯣꯏꯅ ꯐꯣꯟ ꯊꯝꯈꯤꯕꯗ ꯖꯤꯃꯤꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯖꯤꯃꯤꯁꯨ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯔꯣꯖꯤꯗ ꯋꯥ ꯍꯪꯕ ꯍꯧꯔꯛꯈꯤ ꯔꯣꯖꯤ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯉꯥꯟꯊꯣꯏꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯇꯥꯒꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯈꯪꯅꯒꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯔꯣꯖꯤꯅ ꯈꯨꯝꯃꯦ ꯇꯥꯖꯤꯃꯤ ꯉꯥꯟꯊꯣꯏꯒꯤ ꯃꯔꯝꯗꯗꯤ ꯇꯥꯖꯤꯃꯤꯅ ꯍꯦꯟꯅ ꯈꯪꯂꯣꯏꯗ꯭ꯔꯥ ꯑꯩꯒ ꯃꯥꯒ ꯄꯨꯟꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯕ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯄꯨꯜꯂꯛꯄꯅꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯖꯤꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯔꯣꯖꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯁꯤꯒꯤ ꯋꯥꯁꯦ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯑꯇꯣꯞꯄ ꯃꯤꯗꯁꯨ ꯇꯥꯍꯟꯕꯤꯒꯅꯨ ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯂꯣꯠꯂꯒ ꯊꯝꯂꯛꯄꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯣꯠꯂꯔꯣꯏ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯔꯣꯖꯤꯁꯨ ꯖꯤꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯃꯉꯛꯑꯦ ꯔꯣꯖꯤꯅ ꯍꯪꯉꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯖꯤꯃꯤꯅ ꯃꯈꯥ ꯇꯥꯔꯛꯂꯦ ꯉꯥꯟꯊꯣꯏꯒ ꯑꯩꯒꯁꯦ ꯈꯪꯅꯕ ꯀꯨꯏꯔꯦ ꯃꯥꯅ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ ꯇꯛꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯇꯛꯊꯣꯛꯇꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯅ ꯑꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯃꯥꯅ ꯅꯪꯒ ꯄꯨꯜꯂꯤꯕ ꯂꯣꯏꯅꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯃꯇꯣꯝꯇ ꯂꯥꯛꯄ ꯏꯀꯥꯏ ꯅꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯇ ꯇꯤꯟꯅꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯈꯪꯅꯍꯟꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯉꯣꯟꯗ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒ ꯃꯥꯒ ꯈꯪꯅꯕ ꯂꯣꯏꯅꯔꯛꯄꯗꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯑꯇꯣꯞꯄ ꯄꯥꯎꯕꯨ ꯀꯔꯤ ꯀꯔꯤ ꯇꯥꯒꯦ ꯃꯥꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯈꯪꯅꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯅꯪ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ ꯔꯣꯖꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯛꯑꯦ ꯇꯥꯖꯤꯃꯤ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯀꯅꯥꯒ ꯈꯪꯅꯕꯅꯣ ꯀꯅꯥ ꯂꯣꯏꯅꯕꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯈꯪꯕꯗ ꯃꯥꯒ ꯗꯤꯄꯛꯀꯁꯦ ꯍꯟꯗꯛꯇꯤ ꯐꯣꯟꯗ ꯋꯥꯔꯤ ꯈꯔ ꯇꯣꯏꯅ ꯁꯥꯟꯅꯕꯗꯤ ꯑꯩꯅ ꯊꯦꯡꯅꯩ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯕꯤꯒꯅꯨꯀꯣ ꯑꯩꯅ
Nahan nong makoy na chatpa matamda aina thenabane. Matamduda Deepak na ingon hairakpane. Masu jamna pakat-pakan na nangonda haidokano haidunadi hairakpane. Adubu aigi wakhanda khanmana Dajimi ga ngathoi gadi khangnade koinade haduna khanmane. Aduna ainasu karimata haidabane. Dajimi aina khanbada ngathoi ga Deepak ki mawangse makhoi ani khangnaba nuksinabagi mawang sumale. Nahan nongmusu Deepak se ngathoi ko chaloi haibane. Ai karino kamdobuna haibadudi chapchana khangde. Roji gi wado tabada Jimmy wa mata haikidre tumina sum laiki. Aduga Jimmy na tamna sum harake. Fare Roji ai chalagi. Roji su amuk pakat na Jimmy da sum harake. Da Jimmy ado aseng badi karino habadi khangde. Da Jimmy na khanglabadi aseng bado fajana hana khanguko. Hana hekta haibadu su ai di pamdeba. Jimmy na komme. Hoi yaranida ai adu khangena lakpane. Ai chalage asumna wa mat hairamdana Jimmy yumna chakke. Tasena ma Jimmy wakhan ngai banate. Magi marup Deepakna asumna torangmani habasisu mahak thajaba ngamde. Aduga amaksu chingnaba kaya amadi Jimmy da phore. Deepak makhoi ani toina pulamlaga karigi Deepakna makhoi da lakidaba amadi maga pundana bahona rakhiba kaya ase Jimmy hojukti tamna mathang single. Khudak kathinta batawdana nganthoi gi number da mahangna phone tawsile. Adubu mana phone tor matamdadi nganthoi gi number adudi waiting leramke. Waiting lerambadi Jimmy phone du khathale. Aduga amuk Deepak gi number da phone tawsile. Deepak gi number da phone tawbadana ding di chatte. Adubu busy haduna de harake. Asumna busy harakpadagi Jimmy tasina makhangle. Nganthoi amadi Deepak wari sanai habase. Tafum khangdabana magi phamang mathok aduda long hiptai. Aduga wakhal mon khanba horakhe. Ngasidi nakhoi ani kayam kina lotkani. Nakhoina phana lotlabasu hojikti huran phabagi matam yorakle. Asumna haraga Jimmy khudum tasille. Aduga pendabagi mawangda mahak karigum khara tawge haduna chabjuna khalaga laiki. Mayamba aroibada amukana khurumjari.